ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯤ ꯄꯦꯟꯊꯣꯛꯄ ꯅꯥꯏꯗꯕ ꯄꯤꯔꯤꯈꯩ ꯍꯔꯥꯎꯖꯕ ꯃꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯥꯗꯒꯤꯅ ꯄꯤꯊꯣꯛꯄ ꯄꯥꯝꯃꯨꯕ, ꯃꯤꯉꯣꯟꯗꯒꯤꯅ ꯂꯧꯔꯤꯈꯩ ꯍꯔꯥꯎꯖꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯎ ꯃꯣꯔꯣꯛꯇꯣ ꯂꯩꯇ꯭ꯔꯕꯔꯥ ꯄꯤꯔꯛꯎ ꯑꯃꯇꯪ, ꯆꯦꯆꯦꯠꯇꯨ ꯃꯩ ꯊꯥꯒꯠꯂꯨ ꯂꯧꯔꯛꯎ ꯉꯥꯔꯤ ꯑꯃꯇꯪ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯏꯁꯩ ꯉꯪꯂꯤ ꯄꯥꯃꯦꯜꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥ ꯏꯟꯗꯨꯅ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ, ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯌꯥ ꯑꯣꯏꯕꯅꯔꯥ ꯏꯁꯩꯒꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ, ꯁꯛꯈꯤꯕꯁꯤꯅ ꯁꯛꯈꯤꯕꯁꯤꯅ꯫ ꯄꯥꯃꯦꯜ ꯑꯗꯨꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯐꯦꯠ ꯆꯣꯡꯈꯠꯂꯤ꯫ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥ ꯏꯟꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ, ꯀꯩꯅꯣ ꯏꯃꯥ, ꯅꯔꯣꯟꯗꯒꯤ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯨꯔꯒ ꯇꯥꯈ꯭ꯔꯕ ꯏꯁꯩꯗꯣ ꯂꯣꯟꯅ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯍꯔꯥꯎꯔꯤꯔ ꯀꯥꯏꯅꯒ ꯍꯦꯛꯇ ꯒꯤꯠꯅꯃꯤꯁꯤꯕꯣ? ꯍꯧꯖꯤꯛꯀꯤ ꯀꯧꯖꯦꯡꯅ ꯁꯛꯄ ꯃꯥꯟꯕ ꯏꯁꯩꯗꯨꯕꯨꯔꯣ ꯏꯆꯥꯅ ꯐꯖꯩ ꯁꯨꯔꯒ ꯇꯥꯏ ꯍꯥꯏꯔꯤꯁꯦ? ꯑꯦ ꯏꯃꯥ ꯇꯥꯍꯧꯗꯦ, ꯏꯃꯥ ꯇꯥꯍꯧꯗꯦ, ꯇꯥꯍꯧꯗꯦꯕ ꯑꯩ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯅꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯍꯧꯗꯦꯀꯣ꯫ ꯄꯥꯃꯦꯜ ꯃꯃꯥꯗ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯂꯒ, ꯌꯥꯔꯦ ꯑꯩ ꯆꯥꯛꯁꯤ ꯂꯣꯏꯔꯒꯅꯦ ꯀꯧꯔꯛꯀꯦ, ꯃꯉꯣꯟꯗ ꯄꯥꯕꯒ ꯋꯥꯊꯤ ꯈꯔ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯅꯔꯨꯁꯨ, ꯆꯥꯛ ꯆꯪꯅꯅꯕ ꯍꯣꯔꯦꯟ꯫ ꯍꯩ, ꯉꯁꯥꯏ ꯃꯈꯩ ꯅꯄꯥꯗꯣ ꯍꯜꯂꯛꯄ ꯉꯥꯏꯕꯅꯤ, ꯍꯜꯂꯛꯇꯦꯅꯦ꯫ ꯅꯇꯩꯃꯒꯤ ꯏꯁꯧꯗꯅꯦ ꯑꯩ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯕꯗꯣ ꯉꯝꯂꯛꯇ꯭ꯔꯗꯅ ꯏꯆꯥꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯂꯔꯦꯔꯒ ꯏꯆꯥꯗ ꯋꯥꯊꯤ ꯉꯥꯡꯕ ꯍꯧꯔꯔꯤꯕꯁꯤꯅꯤ꯫ ꯉꯁꯥꯏ ꯊꯣꯡꯒꯥꯜꯗ ꯏꯆꯥ ꯁꯦꯡꯅꯕ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯔꯨꯒꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯨꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦꯕꯣ? ꯏꯟꯗꯨ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯋꯥꯈꯜꯒ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯐꯤꯔꯣꯜꯒꯁꯤꯅ ꯅꯥꯟꯅ ꯅꯥꯟꯅ ꯁꯦꯠꯂꯒꯅꯤ ꯅꯄꯥꯗꯨꯅ ꯆꯠꯈꯤꯕꯗꯣ꯫ ꯏꯃꯥ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯅꯄꯥꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯄꯥꯃꯦꯜ ꯆꯥꯛ ꯑꯗꯨ ꯊꯤꯔꯦ ꯍꯥꯏꯔꯒ ꯃꯃꯥꯗꯒ ꯌꯦꯡꯗ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯏꯃꯥ, ꯏꯃꯥꯒꯤ ꯅꯨꯄꯥꯅꯤ, ꯏꯃꯥꯅ ꯁꯦꯟꯅꯗꯧꯗ ꯏꯃꯥꯅ ꯁꯦꯟꯅꯗꯅ ꯂꯩꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯒ ꯅꯨꯡꯉꯥꯏꯇꯦꯒ ꯇꯧꯔꯅꯨ꯫ ꯆꯥꯛ ꯊꯤꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯆꯥ, ꯂꯩꯔꯤꯕ ꯏꯁꯧ ꯏꯃꯥ ꯑꯗꯒꯤ ꯃꯣꯔꯥꯗ ꯐꯝꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯧꯖꯔꯨꯔꯒꯦ ꯄꯨꯟꯅ ꯆꯥꯅꯅꯕ꯫ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯕ ꯑꯩꯈꯣꯏ ꯄꯥꯕꯒꯤꯅ ꯀꯣꯟꯅ ꯃꯥꯏ ꯆꯥꯖꯁꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜꯄꯥ ꯌꯧꯁꯤꯜꯂꯛꯂꯕ ꯃꯨꯊꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯑꯕ, ꯏꯆꯥꯗꯤ ꯅꯨꯄꯤ ꯊꯤꯗꯣꯔꯝꯅꯤ ꯁꯥꯗꯅ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕꯒꯤ ꯂꯩꯅꯥꯗꯨ ꯅꯥꯒꯦ ꯇꯧꯔꯕ꯭ꯔꯣ? ꯑꯩ ꯃꯗꯨꯒꯤ ꯂꯩꯅꯥꯗꯨꯅꯕꯨ ꯍꯦꯛ ꯅꯥꯈ꯭ꯔꯕ ꯂꯥꯌꯦꯡꯕ ꯄꯥꯛꯅ ꯉꯝꯗꯦ꯫ ꯇꯧꯅꯨ ꯇꯧ, ꯑꯁꯨꯛ ꯋꯥꯅ ꯆꯥꯎꯅꯅꯕ ꯅꯈꯣꯏꯕꯨ ꯌꯣꯛꯂꯛꯂꯤꯕ ꯑꯩꯈꯣꯏꯕꯨ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯎꯀꯣ꯫ ꯄꯥꯃꯦꯜ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯇ ꯈꯥꯕꯩ ꯄꯥꯏ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯈꯥꯕꯩ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯊꯥꯏ, ꯈꯥꯕꯩꯅ ꯄꯥꯟꯕꯗ ꯅꯥꯔꯗꯨꯅ꯫ ꯑꯁ ꯄꯦꯜꯂꯤ, ꯑꯩ ꯈꯥꯕꯩꯁꯤꯅ ꯑꯃꯨꯛ ꯊꯥꯖꯤꯟꯖꯔꯦ ꯄꯥꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ꯫ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯍꯜ ꯊꯕꯥꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯒ ꯍꯦꯛꯇ ꯃꯥꯒꯤ ꯍꯩꯅꯕꯤꯁꯤꯡꯗꯨ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯀꯔꯤꯅꯣꯕ, ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯡꯈꯤꯕ ꯆꯥꯛ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯔꯤ ꯌꯧꯔꯁꯤꯐꯥꯎ ꯍꯣꯏ ꯃꯥꯏ ꯆꯦꯛꯄꯨꯀ ꯂꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ? ꯏꯟꯗꯨꯅ, ꯍꯩꯃꯧ ꯑꯍꯜ, ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯃꯤꯠ ꯑꯅꯤꯗꯨꯕꯨ ꯁꯣꯛꯂꯕ꯭ꯔꯣ? ꯅꯃꯥꯡꯗꯨꯗ ꯈꯤꯜꯂꯒ ꯂꯩꯔꯤꯕ ꯆꯥꯛꯂꯨꯛꯁꯤꯡꯁꯦ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯁꯟꯊꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯊꯕꯥ ꯃꯅꯦꯝꯗ ꯄꯩꯅ ꯌꯦꯡꯂꯒ, ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯗꯤ ꯌꯥꯝ ꯐꯔꯤ, ꯆꯥꯛ ꯂꯩꯔꯤꯕꯁꯦ ꯅꯃꯧꯁꯨ ꯎꯖꯩ, ꯎꯟ ꯇꯥꯔꯒ ꯆꯥꯕ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯤꯁꯦ? ꯅꯣꯏꯅ ꯎꯟ ꯇꯥꯕ ꯄꯥꯝꯂꯒꯅ ꯀꯣꯟꯅ ꯆꯥꯍꯧꯔꯣ, ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯒ ꯀꯧꯔꯝꯗꯕ ꯃꯈꯩ ꯃꯅꯦꯝ ꯃꯀꯨꯒ ꯃꯋꯥ ꯂꯧꯗ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯗꯨꯗ ꯐꯝꯊꯗꯨꯅ ꯆꯥꯛꯇꯨ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯏ꯫ ꯃꯇꯧꯗꯨꯗ ꯄꯥꯃꯦꯜꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯃꯌꯥꯝꯕ ꯇꯌꯥꯜꯗꯨ ꯀꯧꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯕꯥ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯦ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯍꯥꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯄꯗꯨ ꯎꯔꯦ꯫ ꯐꯤꯅꯥꯠ ꯖꯨꯔꯥ ꯑꯃ ꯗꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ, ꯑꯦ ꯀꯅꯥꯅꯅꯣ?
ꯑꯩꯒꯤ ꯐꯤꯅꯥꯠ ꯐꯖꯈ꯭ꯔꯕꯁꯤꯕꯨ ꯃꯅꯨꯡꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯕꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯐꯔꯣꯏ ꯇꯧꯔꯤꯒꯦ ꯐꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏ ꯐꯤꯅꯥꯠ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯆꯥꯛ ꯆꯥꯔꯤꯕ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯇꯌꯥꯜ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯉꯛꯂꯞꯅ ꯀꯩꯅꯣ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯣ ꯊꯕꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯟꯗꯨ ꯃꯆꯥꯗ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯤ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯅꯪꯁꯤ ꯆꯤꯡꯅꯔꯛꯑꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯈꯪꯕ꯭ꯔꯣ ꯈꯪꯗꯕ꯭ꯔꯣ ꯇꯌꯥꯜ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯈꯨꯝꯃꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯅꯝꯁꯤꯜꯂꯒ ꯈꯪꯉꯤ ꯀꯩꯅꯣ ꯏꯃꯥ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯏ ꯉꯥꯎꯗꯦꯕ ꯑꯩ ꯅꯃꯧ ꯑꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯍꯜ ꯊꯕꯥꯅꯤ ꯀꯩꯅꯣ ꯀꯅꯥꯅ ꯃꯥꯕꯨ ꯃꯧ ꯅꯠꯇꯦꯕ ꯏꯃꯥꯗ ꯍꯥꯏꯔꯤ ꯅꯆꯥꯗ ꯍꯥꯏ ꯅꯩꯊꯦꯛꯀꯦꯅꯦ ꯆꯥꯛ ꯆꯨꯝꯅ ꯆꯥꯔꯝꯕ ꯃꯨꯊꯤꯗꯨ ꯆꯥꯛ ꯆꯥꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯃꯣꯔꯥꯐꯝ ꯑꯣ ꯃꯣꯔꯥꯐꯝ ꯁꯥꯏꯔꯤꯕ ꯆꯥꯛꯇꯣ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯦꯔꯒ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯗꯨꯕ ꯏꯄꯥ ꯏꯆꯥꯒꯤ ꯅꯁꯛꯇꯨ ꯎꯕꯗ ꯆꯥꯔꯤꯕ ꯆꯥꯛꯁꯤ ꯍꯟꯗꯣꯔꯛꯀꯦ ꯇꯧꯏꯅꯦ ꯄꯥꯃꯦꯜꯅ ꯀꯩꯅꯣ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯗꯤ ꯇꯌꯥꯜ ꯀꯧꯗꯥꯏꯅꯦ ꯃꯣꯔꯥꯐꯝ ꯍꯥꯏꯔꯤꯁꯤꯅ ꯀꯔꯝꯕ ꯇꯥꯆꯧꯒꯤ ꯑꯔꯣꯟꯕ ꯃꯃꯤꯡꯅꯣ ꯅꯆꯥꯗꯤ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ ꯃꯃꯥꯗ ꯃꯣꯟꯁꯤꯜꯂꯒ ꯏꯃꯥ ꯅꯪꯗꯤ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯤꯡꯁꯦ ꯏꯟꯗꯨ ꯆꯥꯛꯇꯨ ꯇꯣꯠꯅ ꯇꯥꯗ꯭ꯔꯤ ꯏꯃꯥ ꯇꯥꯗ꯭ꯔꯤ ꯅꯄꯥꯗ ꯍꯪꯉꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯟꯈꯤꯕ ꯅꯣꯏꯗꯅ ꯃꯨꯊꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗ ꯁꯥꯎꯔꯞ ꯇꯧꯅꯒ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯊꯤꯕꯨꯗ꯭ꯔꯨ ꯑꯅꯤ ꯆꯥꯛꯇꯨ ꯕꯣꯔꯥ ꯆꯥꯔꯒ ꯂꯩꯌꯨ ꯅꯣꯏꯗꯤ ꯅꯀꯣꯛꯁꯤꯡꯗꯣ ꯑꯃꯥꯡꯕ ꯉꯥꯛꯇ ꯍꯥꯜꯂꯃꯤꯅ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯅꯣꯏ ꯚꯥꯞ ꯇꯥꯗꯦ ꯁꯦ ꯏꯄꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥ ꯑꯇꯣꯝꯕ ꯅꯪꯁꯨ ꯈꯪꯖꯤꯟꯕ ꯐꯩ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤ ꯌꯦꯡꯉꯣꯏ ꯃꯣꯔꯥꯐꯝ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯁꯦ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜꯗ ꯐꯝꯕ ꯅꯨꯄꯥꯗꯣ ꯃꯣꯔꯥꯐꯝ ꯀꯧꯏ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯥꯗꯣ ꯑꯙꯥ ꯃꯣꯔꯥ ꯀꯧꯅꯩ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯑꯇꯣꯝꯕ ꯅꯌꯥꯝꯕꯁꯤꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯐꯝꯈꯤꯕꯗꯒꯤ ꯂꯦꯞꯄꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯍꯦꯛ ꯐꯝꯂꯒ ꯂꯩ ꯅꯨꯡꯁꯪꯕꯨ ꯊꯨꯡꯒꯦꯅꯦ ꯀꯨꯏꯔꯦ ꯃꯥꯅ ꯃꯣꯔꯥꯗ ꯐꯝꯀꯠꯂꯛꯏꯁꯦ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯇꯌꯥꯜ ꯏꯁꯤꯡ ꯊꯛꯂꯝꯕꯒꯗꯨ ꯈꯪꯍꯥ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯂꯣꯛ ꯈꯨꯔꯛꯏ ꯏꯟꯗꯨꯅ ꯍꯩꯃꯩꯃ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯁꯨꯝꯕ ꯉꯥꯛꯇ ꯍꯥꯏꯕꯁꯤꯗ ꯏꯆꯥꯁꯤꯏꯁꯤꯡ ꯍꯥꯏꯔ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯇꯞꯅ ꯊꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ ꯃꯣꯔꯥꯐꯝ ꯇꯌꯥꯜꯅ ꯌꯥꯔꯦꯀꯣ ꯏꯃꯥ ꯅꯣꯏꯅ ꯀꯩ ꯈꯪꯗꯅ ꯍꯥꯏꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯁꯦ ꯏꯅꯥꯛ ꯌꯥꯝ ꯈꯨꯜꯂꯤ ꯌꯨꯝꯒꯁꯦ ꯋꯥꯡꯅ ꯁꯥꯕ ꯉꯝꯃꯤꯗꯅ ꯍꯥꯏꯔꯤꯕ ꯏꯟꯗꯨꯅ ꯃꯊꯕꯥꯛꯇꯒ ꯐꯨꯔꯒ ꯍꯥꯏꯔꯛꯏ ꯃꯥꯏ ꯄꯦꯝꯃ ꯑꯣꯖꯥ ꯐꯩꯌꯦ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯣꯖꯥ ꯐꯔꯃꯤꯅ ꯁꯥꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯕ ꯇꯥꯕꯅꯤ ꯏꯃꯥꯒꯤ ꯃꯣꯔꯥꯐꯝ ꯆꯠꯂꯣ ꯅꯈꯨꯠꯀꯥꯗꯨ ꯁꯦꯡꯅ ꯍꯥꯝꯂꯦꯔꯒ ꯅꯇꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯨꯁꯨ ꯁꯦ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯂꯩꯔꯦꯔꯒꯅꯦ ꯄꯤꯁꯤꯜꯂꯣ ꯅꯇꯨꯗꯨꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯅꯅꯕ ꯁꯨ ꯇꯌꯥꯜ ꯍꯔꯥꯎꯅ ꯍꯣꯏꯒ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯏꯟꯗꯨꯅ ꯂꯣꯏꯔꯦ ꯍꯩꯍꯩꯗꯤ ꯏꯟꯗꯨ ꯑꯩ ꯂꯣꯏꯔꯦ ꯑꯇꯣꯝꯕ ꯅꯪꯗꯤ ꯃꯣꯔꯥꯗ ꯐꯝꯈꯤꯅꯤ ꯏꯃꯥ ꯆꯤꯡꯈꯠꯄ ꯉꯝꯃꯣꯏꯑꯕ ꯋꯥꯊꯤ ꯉꯥꯡꯉꯤꯗꯤ ꯏꯃꯥ ꯅꯣꯏꯁꯦ ꯅꯆꯥꯏꯗꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯗꯧꯕ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯒꯗꯕ ꯅꯨꯄꯥꯅꯤ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯃꯦꯜ ꯆꯠꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯣ ꯏꯟꯗꯨ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯇꯠꯄ ꯐꯤꯅꯥꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯥꯅ ꯃꯅꯤꯡꯗ ꯊꯝꯂꯝꯕ ꯐꯤꯅꯥꯠ ꯐꯖꯕꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯤꯅꯥꯠ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯕꯅ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯍꯥꯏꯔꯒ ꯀꯣꯟꯅꯊꯪꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯄ꯭ꯔꯞ ꯃꯃꯧ ꯑꯍꯜꯕꯨ ꯃꯪꯒꯣꯟꯗꯒꯤ ꯀꯧꯏ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯨꯝꯊꯖꯔꯨꯕꯗ ꯉꯥꯏꯔꯤꯕ ꯊꯕ ꯃꯅꯦꯝꯅ ꯀꯧꯕꯒꯤ ꯃꯈꯣꯜꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯧꯔꯥꯡꯅꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯁꯤꯗ ꯂꯥꯛꯀꯧ ꯀꯧꯔꯤꯁꯤꯕꯣ ꯉꯥꯛꯇꯪ ꯇꯨꯝꯖꯒꯦ ꯇꯧꯕꯁꯤꯗ ꯇꯨꯝꯕ ꯌꯥꯍꯟꯗꯦꯕ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯩ ꯇꯨꯝꯅꯤꯡꯂꯕꯅꯤ ꯅꯪꯕꯨ ꯃꯅꯤꯡꯗꯒꯤ ꯐꯤꯅꯥꯠ ꯑꯃꯒ ꯂꯥꯛꯄ꯭ꯔꯣ ꯏꯃꯥꯅ ꯉꯁꯥꯏ ꯐꯖꯅ ꯆꯥꯝꯊꯣꯛꯂꯦꯔꯒ ꯃꯅꯤꯡꯁꯤꯗ ꯅꯨꯡꯁꯥꯗ ꯊꯝꯂꯝꯕꯅꯤ ꯏꯃꯥꯁꯦ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯆꯩ ꯈꯤꯇ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯂꯩꯍꯧꯔꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥꯅ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯊꯕ ꯃꯅꯦꯝꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯒ ꯂꯧꯁꯤꯜꯂꯤ ꯏꯄꯣꯠ ꯂꯧꯁꯤꯟꯕꯕꯨ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯈꯤꯗ꯭ꯔꯣ ꯍꯩꯃꯧ ꯏꯃꯥꯅ ꯅꯪ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇ ꯇꯣꯡꯂꯨꯒꯦ ꯍꯥꯏꯗꯅ ꯂꯧꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯪꯅ ꯅꯌꯥꯒ ꯀꯥꯔꯒ ꯒꯣꯔꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯍꯧꯕꯗꯨꯗ ꯍꯥꯏꯔꯝꯗꯕꯅꯤ ꯅꯪꯒꯤ ꯅꯄꯣꯠꯇꯣ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯈꯛꯇꯪ ꯇꯣꯡꯂꯨꯒꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯌꯥꯝ ꯀꯥꯏ
ꯍꯔꯦ ꯁꯦꯜꯒ ꯌꯥꯝ ꯇꯥꯡꯅ ꯑꯩꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯂꯩꯍꯜꯂꯤꯕꯁꯤꯕꯨ ꯃꯤꯅ ꯀꯣꯏꯋꯥꯏ ꯋꯥꯏꯅꯕ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥꯒꯤ ꯑꯔꯩꯕ ꯃꯇꯣꯡ ꯍꯅꯨꯊꯪꯁꯤꯗ ꯅꯍꯥꯒꯤ ꯐꯤꯅꯥ ꯇꯣꯡꯅꯤꯡꯕꯤꯒ ꯇꯧꯔꯗꯅ. ꯍꯩ ꯆꯤꯡꯒꯟꯕꯤ ꯆꯤꯟꯐꯕꯤ, ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯐꯗꯤꯒꯣꯝ ꯍꯨꯜꯂꯕꯗꯤ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯁꯨ ꯐꯖꯅ ꯍꯧꯅꯤꯅꯦ. ꯑꯗꯨꯒꯤ ꯐꯤꯅꯥꯠꯇꯨꯅ ꯅꯍꯥꯁꯨ ꯑꯍꯟꯁꯨ ꯇꯣꯡꯕꯗ ꯏꯌꯥꯗ ꯌꯥꯔꯅꯤ ꯈꯟꯗꯅ ꯂꯧꯔꯨꯕꯅꯤ. ꯄꯤꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯎ ꯀꯩꯅꯣ, ꯇꯣꯡꯗ꯭ꯔꯁꯨ ꯃꯌꯥꯏ. ꯍꯣ ꯀꯦꯠꯂꯦ ꯀꯩꯅꯣ ꯀꯦꯠꯂꯦ. ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯒꯦ ꯌꯥꯗꯦꯅ ꯑꯩꯉꯣꯟꯗꯒ ꯁꯥꯎꯕꯤꯒ ꯇꯧꯔꯤꯌꯦ. ꯅꯨꯡꯁꯤꯗꯕꯅ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯏꯟꯗꯨ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯜꯂꯤ. ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯇꯧꯔꯨꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ. ꯍꯦꯔꯥ ꯑꯇꯠꯄꯁꯤ ꯇꯣꯡꯂꯒ ꯆꯠꯂ ꯂꯣꯏꯔꯦ. ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯑꯍꯟꯕ ꯐꯖꯕ ꯑꯃ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦꯅꯦ. ꯊꯕꯥꯁꯤ ꯃꯥꯒꯤ ꯃꯄꯣꯠ ꯁꯤꯀꯤ ꯑꯅꯥ ꯑꯃꯠꯇ ꯃꯤꯅ ꯄꯥꯏꯕ ꯁꯣꯛꯄ ꯄꯥꯝꯂꯝꯗꯦ. ꯃꯥꯒꯤ ꯃꯄꯣꯠꯅꯤꯕ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯅꯕꯗ ꯍꯣꯠꯅꯖꯕ ꯃꯧ ꯃꯈꯜ ꯑꯃꯅꯤ. ꯃꯥꯒꯤ ꯅꯨꯄꯥ ꯇꯌꯥꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯥꯗꯤ ꯂꯣꯏꯔꯦ, ꯇꯪꯈꯥꯏꯗ ꯇꯪꯈꯥꯏꯅꯤ ꯁꯤꯔꯤꯁꯤ. ꯑꯁꯨꯝꯅ ꯊꯥ 2ꯒꯤ ꯃꯇꯨꯡ ꯄꯥꯃꯦꯜꯗꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯊꯥꯕꯥꯅ, "ꯏꯅꯥꯎ, ꯌꯥꯏꯁꯤ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ?" ꯊꯥꯕꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ. "ꯇꯨ, ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯈꯥꯡ 3ꯁꯦ ꯅꯪꯅ ꯇꯩꯅ ꯂꯝꯐꯩ ꯆꯠꯄꯗ ꯂꯩꯔꯛꯏꯅꯤ. ꯑꯍꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯩꯔꯛꯏꯕ." ꯊꯥꯕꯥꯒꯤ ꯇꯥꯟ ꯏꯀꯥꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯟꯗꯨ ꯃꯃꯧ ꯑꯍꯜꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ. ꯊꯥꯕꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ. "ꯇꯨ, ꯑꯁꯤꯒꯤ ꯆꯅꯝ ꯁꯨꯅꯕ ꯌꯣꯠꯀꯤ ꯈꯣꯜ ꯑꯆꯧꯕꯁꯦ ꯅꯣꯏꯅ ꯇꯩꯅ ꯃꯃꯥꯟꯅꯕ ꯍꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯑꯃ ꯂꯩꯔꯝꯕꯗꯨꯒ ꯑꯣꯟꯅꯔꯛꯏꯅꯤ. ꯅꯣꯏꯅ ꯇꯩꯁꯦ ꯌꯥꯝ ꯁꯤꯡꯗ꯭ꯔꯣ?" ꯌꯥꯏꯁꯤ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ. ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯃꯋꯥꯁꯤꯅ ꯂꯩꯔꯛꯄ ꯄꯣꯠ ꯈꯨꯗꯤꯡ ꯍꯥꯏꯗꯕ ꯌꯥꯃꯛ ꯌꯥꯗꯕ ꯖꯥꯠꯂ? ꯊꯣꯛꯅꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯃꯨꯊꯤꯅ, "ꯌꯥꯔꯦꯗ ꯃꯧꯍꯜ, ꯆꯥꯛꯁꯤ ꯍꯥꯟꯅ ꯐꯖꯅ ꯑꯃꯨꯛꯇ ꯆꯥꯈꯤꯁꯦ. ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯃꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦ." ꯑꯁꯨꯝꯅ ꯊꯥ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯧ ꯑꯅꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯔꯥꯡ ꯇꯧꯅꯔꯛꯇ꯭ꯔꯤ, ꯏꯪ ꯆꯤꯛꯅ ꯂꯩꯔꯤ. ꯃꯁꯤꯁꯨ ꯌꯥꯏꯁꯤꯅ ꯃꯆꯦꯒ ꯃꯥꯟꯅꯗꯕꯅ ꯊꯣꯛꯇ꯭ꯔꯤꯕ ꯏꯔꯥꯡꯅꯤ ꯍꯥꯏꯕ ꯌꯥꯏ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯨ ꯊꯥꯕꯥ ꯃꯄꯥꯝ ꯆꯠꯈꯤ. ꯃꯅꯦ ꯃꯀꯨꯁꯨ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯆꯠꯈꯤꯕ ꯃꯇꯝꯅꯤ. ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯁꯨ ꯊꯕꯛ ꯆꯠꯅꯈꯤ. ꯌꯨꯝꯁꯤꯗ ꯌꯥꯏꯁꯤ ꯃꯊꯟꯇ ꯂꯩꯕꯗꯨ ꯇꯜꯂꯗꯨꯅ ꯊꯪꯅꯕꯒꯤ ꯃꯆꯦꯁꯤꯡ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ. ꯅꯨꯔꯩꯅ, "ꯌꯥꯏꯁꯤ, ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ." "ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏ ꯅꯆꯦꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ, ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" ꯌꯥꯏꯁꯤ ꯃꯆꯦ ꯄꯜꯂꯛꯄꯗꯨꯗ ꯁꯨꯛꯇꯣꯛꯂꯒ, "ꯀꯥꯏꯗꯩꯅꯣ, ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯁꯦ. ꯃꯅꯤꯡꯁꯤꯗ ꯃꯥꯒꯤ ꯄꯣꯠꯅꯥ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯌꯥꯗꯦ. ꯃꯥꯒꯤ ꯀꯥꯗꯅꯦ ꯍꯦꯛꯇ pusinki. Khudeng phangi pusili, bartin phangi pusili. Nate iche, aina haidi. Khudeng bartin gumbasidi, maning mayada thamnei, masidi taibangi haunasan. Madi, magi pikraba kaduda loyak pusilaga thammiba, janbu jali. Taubani, mai mapot amataga, suu thenguba yaba nate, lin karauduna khuni kamisi. Nang tadana, mangondagi, asinba madagi, lupa ani puruba zatni. Mai, asida, lupa ani do kaki, kayarak no kangra, mana taubala isya, mari mangarak tum suram ni biem, mapot amit pane. Mapot li hairadi, migi mapotasu, thengbiru ranudana, atudi taude, migi mapotadi, mapot si mangai, mana kusira si taurib. Yaisina, aduni che, miwabudi nate, yam hen male koi sisi. Magi sidi, miga punalay minabayari, madi makak hingdong mini. Asihaydo wawa punna noe anido. Asum na noklingay, mapamsat kibi mau ahaldo halak pumapayag sanay. Sumanga do da sablepi. Noklak liba may kay adom da yeng lubada, nuray amadi yaisi makoy anina, karino masasada na maya higat liba do hek uy. Madu ubada, taba, masinga do payraga. Nate, walang koks na pawriba, ngasay iruzab da tumu panik si paw, lausin bira mayay hay banita, adu din nate, masiday sida, maya sarong si putok tan, higat na lay hay. Taba sauri imong da gam sangki, ngayaki matong, yaisi sumayom da halagto na wayram tasin bahawi. Manaw na manggol way tasili badugi managdasang silaga, taba saurap na hayri.
ꯏꯅꯥꯎ ꯏꯕꯦꯝꯃ ꯉꯁꯥꯏꯗꯒꯤ ꯄꯣꯂꯥꯡꯈꯣꯛꯁꯤꯗ ꯐꯧꯔꯤꯕ ꯑꯩꯒꯤ ꯐꯅꯦꯛꯁꯦ ꯁꯤꯐꯥꯎ ꯂꯧꯁꯤꯟꯕꯤꯔꯝꯕ ꯅꯠꯇꯦꯅꯤ ꯏꯅꯥꯎꯗꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏ ꯁꯥꯗꯅ ꯆꯠꯂꯝꯅꯤꯅ ꯅꯠꯇ꯭ꯔꯗꯣ ꯌꯥꯏꯁꯤ ꯃꯁꯤꯒꯤ ꯋꯥꯗꯨꯗ ꯇꯤꯡ ꯂꯥꯎꯔꯗꯨꯅ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯏꯁ ꯍꯥꯏꯌꯣ ꯏꯆꯦꯒꯤ ꯐꯅꯦꯛꯁꯤ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯑꯩꯕꯨ ꯃꯤꯄꯣꯠ ꯆꯣꯞꯄꯤ ꯑꯃꯨꯛ ꯇꯥꯍꯟꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦꯒꯤ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯁꯣꯛꯄ ꯊꯦꯡꯕꯗ ꯈꯨ ꯀꯥꯝꯂꯤꯕ ꯏꯆꯦꯅ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏ ꯁꯥꯕ ꯆꯠꯆꯗꯦ ꯍꯥꯏꯖꯔꯤꯕ ꯏꯆꯦꯗꯧꯅ ꯅꯨꯃꯤꯠ ꯀꯥꯡꯗꯈꯩ ꯄꯪꯆꯗ ꯆꯠꯄꯗꯣ ꯑꯩꯁꯨ ꯇꯧꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯊꯕꯥ ꯃꯅꯥꯎꯅꯨꯄꯤꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯤꯟ ꯈꯨꯝꯂꯛꯄꯁꯤꯗ ꯊꯕꯥ ꯈꯣꯏꯗꯧ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯗꯨꯅ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯍꯦꯉ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯑꯩꯁꯤ ꯅꯪꯅ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ ꯅꯆꯦ ꯈꯪꯂꯦꯗꯅ ꯌꯥꯏꯁꯤ ꯋꯥꯏ ꯁꯤꯠꯂꯝꯃꯒ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯏꯆꯦ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯏꯆꯦꯅ ꯑꯩ ꯍꯦꯛ ꯎꯕꯗ ꯅꯆꯤꯟꯗꯣ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯊꯥꯗ ꯁꯦꯜ ꯀꯌꯥ ꯐꯪꯕꯤꯒꯦ ꯃꯁꯤ ꯀꯌꯥꯗ ꯃꯤꯁꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯍꯥꯟ ꯃꯈꯩꯅ ꯏꯪ ꯇꯞꯆꯕꯤ ꯁꯥꯗꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯅꯕ ꯆꯠꯂꯤꯕ ꯕꯦꯝꯃ ꯅꯔꯝ ꯆꯠꯇꯨ ꯅꯣꯡꯃꯒꯤ ꯁꯥꯐꯣꯡꯂꯛꯑꯦꯅꯦ ꯅꯪꯗꯤ ꯑꯁꯨꯝꯅ ꯃꯧ ꯑꯅꯤ ꯀꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯈꯠꯅꯔꯤꯉꯩ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯟꯕ ꯆꯠꯂꯨꯕꯤ ꯃꯅꯦꯝꯗꯨ ꯍꯜꯂꯛꯂꯗꯨꯅ ꯁꯨꯃꯥꯡꯗꯒꯤ ꯃꯃꯧ ꯑꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯅꯔꯤꯕꯗꯨꯅ ꯍꯥ ꯀꯔꯤꯅꯣꯕ ꯌꯨꯝꯁꯤꯕꯨ ꯅꯣꯏꯒꯤ ꯈꯠꯅꯐꯝꯂꯣ ꯍꯥ ꯁꯦ ꯈꯠꯅꯒꯦ ꯍꯥꯏꯔꯒꯅ ꯆꯠꯂꯣ ꯈꯨꯜꯒꯤ ꯁꯅꯥꯕꯨꯡ ꯃꯌꯥꯏꯗꯅꯦ ꯈꯠꯅꯔꯨꯁꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯈꯠꯅꯕꯤꯔꯛꯀꯅꯨꯀꯣ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯟꯗꯨ ꯃꯃꯧ ꯑꯅꯤꯗ ꯍꯟꯅꯒ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯅꯦꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯍꯪꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯂꯒ ꯆꯪꯈ꯭ꯔꯤꯕꯅꯤ ꯑꯉꯛꯄꯅꯤ ꯏꯟꯗꯨ ꯃꯥꯁꯨ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯒꯤ ꯂꯥꯟꯖꯥꯎꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯨꯝꯗ ꯂꯩꯇꯕꯅ ꯃꯥꯏ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯈꯪꯕ ꯅꯠꯇꯦ ꯃꯅꯦꯝꯁꯨ ꯃꯉꯥꯏ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗꯅꯤ ꯂꯩꯔꯤꯕ ꯃꯀꯨꯁꯨ ꯅꯣꯡꯉꯥꯟꯕꯒ ꯍꯅꯨꯕ ꯃꯁꯦꯟ ꯂꯩꯕꯨꯡ ꯐꯝꯕꯗ ꯃꯥꯁꯨ ꯃꯀꯣꯛ ꯁꯤꯡꯖꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯄ ꯏꯃꯨꯡꯅꯤ ꯏꯟꯗꯨꯒꯤ ꯏꯃꯨꯡꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯨꯊꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗꯨꯗ ꯃꯥꯒ ꯃꯥꯟꯅꯖꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯒ ꯅꯨꯄꯤꯗꯧꯅ ꯋꯥꯊꯤ ꯁꯨꯔꯤ ꯇꯣꯃꯥꯜꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯕꯨ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯏꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯄꯣꯛꯏ ꯍꯥꯏꯗꯅ ꯇꯣꯝꯄꯣꯛ ꯀꯧꯖꯔꯤꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯩ ꯋꯥꯅꯤ ꯑꯩꯕꯨꯅ ꯍꯅꯨꯊꯪꯁꯤꯗ ꯏꯊꯟꯇ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕꯅꯤꯅꯦ ꯇꯣꯃꯥꯜꯒꯤ ꯋꯥꯗꯨꯗ ꯑꯆꯧꯕꯅ ꯀꯔꯤꯅꯣꯗ ꯇꯣꯃꯥꯜ ꯍꯅꯨꯊꯪꯗ ꯆꯥꯛ ꯊꯣꯡꯍꯜꯂꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯅꯃꯧ ꯅꯨꯄꯤ ꯂꯩꯔꯤꯕꯗꯨꯅ ꯃꯈꯣꯏꯅ ꯀꯩꯗꯧꯔꯕ ꯇꯥ ꯑꯆꯧꯕ ꯈꯪꯗ꯭ꯔꯦ ꯏꯃꯧꯅꯦꯅ ꯑꯣꯛ ꯃꯥꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯏꯆꯥ ꯅꯨꯄꯥ ꯅꯥꯎꯁꯦꯛ ꯃꯥꯟꯕꯗꯨꯗ ꯅꯨꯡꯇꯤꯒꯤ ꯀꯛ ꯏꯟꯁꯤꯟꯕꯗ ꯅꯠꯇꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗꯨꯗ ꯊꯥꯡꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯕꯗꯣ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗꯨꯗ ꯏꯆꯥ ꯅꯨꯄꯥꯅ ꯍꯦꯛ ꯐꯝꯈꯤꯕꯒ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯃꯄꯥ ꯑꯩꯕꯨꯅ ꯏꯊꯟꯇ ꯆꯥꯛ ꯊꯣꯡꯍꯜꯂꯒ ꯄꯤꯖꯔꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯐꯗꯤꯒꯣꯝꯅ ꯍꯦꯟꯅ ꯋꯥꯡꯕꯤꯗꯨꯅ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯇꯧꯗꯨꯅ ꯉꯟꯇꯥꯅ ꯁꯤꯗꯣꯛꯈ꯭ꯔꯃꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯁꯥꯔꯤꯁꯦ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯨꯊꯤꯅ ꯍꯩꯃ ꯇꯣꯃꯥꯜ ꯅꯪꯒꯤꯁꯨ ꯅꯆꯥ ꯅꯨꯄꯥꯗꯣ ꯅꯃꯧꯒꯤ ꯈꯨꯗꯣꯝꯕꯤꯗ ꯐꯝꯈ꯭ꯔꯕ ꯑꯣ ꯌꯥꯔꯔꯣꯏ ꯂꯦꯞꯈꯠꯂꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯍꯜ ꯄꯪꯕꯗꯒꯤ ꯄꯪꯂꯕ ꯑꯄꯪꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯐꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯨꯁꯨ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯐꯝꯍꯜꯂꯁꯨ ꯋꯥꯠ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗꯦ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯏꯃꯧ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯌꯥꯟꯕ ꯀꯣꯛꯁꯦ ꯃꯁꯤ ꯊꯨꯒꯥꯏꯈ꯭ꯔꯒ ꯐꯗꯧꯅꯤ ꯑꯆꯧꯕꯅ ꯉꯥꯏꯈꯣ ꯃꯨꯊꯤ ꯅꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯐꯝꯗꯅꯣ ꯃꯥꯅ ꯐꯝꯂꯤꯕꯁꯦ ꯍꯥꯏꯌꯨ ꯇꯥꯒꯦ ꯑꯆꯧꯕꯁꯤ ꯃꯨꯊꯤ ꯑꯃꯗꯤ ꯇꯣꯃꯥꯜꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕꯅ ꯑꯅꯤꯁꯤꯅ ꯇꯥꯗ ꯍꯥꯏꯅ ꯃꯤꯡꯒꯤ ꯃꯃꯥꯡꯗ ꯇꯞꯂꯤꯕꯅꯤ ꯃꯨꯊꯤꯅ ꯇꯥ ꯑꯆꯧꯕ ꯏꯆꯥ ꯑꯇꯣꯝꯕꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯐꯝꯂꯤꯕ ꯐꯝꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯥꯗꯤ ꯈꯨꯗꯣꯝꯕꯤꯗꯗꯤ ꯐꯝꯗ꯭ꯔꯤ ꯍꯥꯟꯅꯕꯨꯗꯤ ꯈꯔ ꯐꯝꯂꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯑꯣꯏꯅ ꯍꯤꯞꯈ꯭ꯔꯦ ꯑꯗꯣ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯃꯧ ꯑꯍꯜꯒ ꯃꯥꯟꯅꯗꯦꯅꯦ ꯃꯥꯅ ꯈꯔ ꯃꯤꯔꯣꯜ ꯇꯥꯏ ꯃꯧ ꯑꯍꯜꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯩꯗꯦ ꯌꯥꯗ꯭ꯔꯦ ꯑꯆꯧꯕꯅ ꯍꯩꯃ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯦ ꯏꯆꯥ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯠꯇ꯭ꯔ ꯇꯣꯃꯥꯜ ꯍꯥ ꯅꯠꯇ꯭ꯔꯣ ꯃꯨꯊꯤ ꯑꯅꯤꯃꯛꯅ ꯍꯣꯏ ꯃꯥꯅꯤ ꯇꯥꯗ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯨ ꯌꯥꯏꯁꯤ ꯃꯀꯣꯛꯁꯤ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝ ꯆꯪꯂꯝꯗꯦ ꯃꯧ ꯑꯍꯜ ꯊꯕꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯒꯨ ꯏꯕꯨꯡꯉꯣ ꯃꯨꯊꯤꯗꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯅꯤ
ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯔꯝꯗꯕꯗꯨꯗ ꯌꯨꯝꯌꯥꯏꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯦꯞꯂꯒ ꯃꯧ ꯑꯅꯤꯒꯤ ꯀꯥꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯏꯟꯗꯨꯁꯨ ꯃꯅꯥꯛꯇ ꯂꯦꯞꯂꯛꯂꯒ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯌꯨꯝꯌꯥꯏꯁꯤꯗ ꯆꯞꯇꯤꯡ ꯇꯤꯡꯅ ꯍꯦꯛꯇ ꯂꯦꯞꯂꯝꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯂꯥꯏꯒ ꯆꯪꯂꯕ꯭ꯔꯣ ꯕꯨꯙꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗꯦꯅꯦꯁꯦ ꯅꯃꯧ ꯑꯅꯤ ꯅꯪꯒ ꯌꯥꯝ ꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯅꯤꯃꯛꯄꯨ ꯑꯃꯠꯇ ꯎꯗꯦ ꯃꯥꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯆꯥꯛꯅ ꯑꯁꯤ ꯌꯧꯅ ꯂꯥꯝꯂꯕ ꯀꯥꯟꯁꯤꯗ ꯍꯣ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯃꯀꯣꯛ ꯆꯤꯛꯑꯦ ꯑꯗꯒꯤ ꯃꯧ ꯑꯍꯜꯗꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯂꯤꯁꯦ ꯅꯪꯅ ꯀꯩꯗꯧꯔꯕ ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ ꯏꯟꯗꯨ ꯃꯔꯩꯒ ꯇꯠꯂꯤ ꯈꯨꯝꯂꯛꯏ ꯍꯣ ꯑꯩꯁꯨꯅꯦ ꯏꯁꯥꯁꯤ ꯆꯣꯛꯊꯕ ꯑꯗꯨꯒꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯋꯥꯅꯤ ꯏꯃꯨꯡꯁꯤꯗ ꯅꯨꯄꯤ 3 ꯂꯩꯔꯤꯕꯁꯤ ꯃꯁꯥꯁꯤꯡꯁꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡ ꯇꯥꯔꯤꯅꯦ ꯅꯆꯥ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯁꯤ ꯆꯦꯛꯃꯨꯛꯀ ꯂꯥꯎꯗꯦꯅꯦꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯃꯨꯡꯗ ꯃꯀꯨ ꯃꯅꯦꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯧ ꯑꯅꯤꯗꯨ ꯇꯥꯔꯤꯕꯅꯤ ꯇꯁꯦꯡꯅ ꯌꯥꯏꯁꯤꯗꯤ ꯃꯀꯣꯛ ꯆꯤꯛꯂꯤꯕꯅꯤ ꯃꯧ ꯑꯍꯜ ꯊꯕꯥꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ ꯌꯥꯏꯁꯤ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯇꯣꯟ ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯂꯨꯒꯦ ꯑꯩꯗꯤ ꯏꯆꯦꯅ ꯊꯣꯡꯈ꯭ꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯊꯣꯡꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯆꯥꯛ ꯂꯥꯝꯃꯕ ꯃꯥꯜꯂꯦ ꯄꯥꯃꯦꯜ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯏ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯅꯤ ꯃꯥꯁꯨ ꯇꯥꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯥꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯐꯔꯦ ꯆꯠꯂꯨ ꯊꯣꯡꯉꯨꯔꯣ ꯏꯇꯩꯃꯒ ꯑꯉꯝ ꯇꯥꯟꯅꯧꯔꯅꯨ ꯐꯖꯅ ꯍꯥꯎꯅ ꯊꯣꯡ ꯑꯩꯁꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤ ꯍꯣꯏ ꯃꯣꯏꯇꯥꯇꯣꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅ ꯀꯔꯣꯡꯆꯥꯛ ꯌꯨꯡꯂꯕꯗꯨ ꯐꯥꯎꯕ ꯃꯧ ꯑꯍꯜ ꯊꯕꯥ ꯍꯧꯒꯠꯂꯝꯗꯦ ꯌꯥꯏꯁꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯏꯁꯧꯁꯨ ꯂꯥꯡꯏ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯀꯅꯥꯒꯤ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯑꯩꯇꯪꯅ ꯂꯣꯏ ꯍꯣꯠꯅꯔꯕꯅꯤꯅ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯃꯧꯅꯦꯅ ꯋꯥꯆꯦꯠ ꯃꯥꯟꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯅꯣꯡꯃꯗ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯕ ꯅꯠꯇꯦ ꯅꯥꯏ ꯈꯪꯗꯦ ꯅꯥꯗꯦ ꯈꯪꯗꯦ ꯅꯥꯔꯦ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯉꯤ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯣꯏ ꯇꯥꯇꯣꯟꯁꯤꯁꯨ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯕ ꯑꯁꯨꯝꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤꯉꯩ ꯃꯅꯦꯝ ꯏꯕꯦꯝꯃ ꯏꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯃꯧ ꯑꯇꯣꯝꯕꯤ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯧ ꯑꯇꯣꯝꯕꯤꯌ ꯀꯩ ꯃꯊꯦꯜ ꯇꯥꯔꯦ ꯉꯁꯤꯗꯤ ꯌꯥꯏꯁꯤ ꯆꯐꯨ ꯊꯥꯡꯊꯅ ꯈꯨꯝꯃꯤ ꯏꯃꯥ ꯍꯋꯥꯏ ꯊꯔꯥꯛꯀ ꯍꯋꯥꯏ ꯃꯨꯕꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯉꯐꯛ ꯑꯌꯥꯏꯕ ꯂꯩꯔꯤꯕꯗꯣ ꯈꯔ ꯊꯥꯛꯂꯒ ꯊꯣꯡꯂꯒꯦ ꯍꯥꯎꯔꯅꯤꯗ ꯉꯥꯏꯈꯣ ꯅꯆꯦꯗꯨ ꯎꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯥꯕꯨ ꯌꯥꯏꯁꯤ ꯃꯆꯦ ꯄꯜꯂꯛꯄꯗ ꯁꯧꯔꯥꯡꯅꯅ ꯈꯨꯝꯃꯤ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯃꯥꯗꯤ ꯃꯍꯥꯔꯥꯅꯤꯅꯤ ꯀꯩꯅꯣ ꯋꯥꯠꯂꯤ ꯍꯧꯒꯠꯂꯛꯇꯧꯕ ꯃꯤꯅꯥꯏ ꯑꯩꯈꯣꯏꯗꯅ ꯊꯕꯛ ꯇꯧꯖꯕꯩ ꯋꯥꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗꯅ ꯍꯧꯒꯠꯂꯛꯇꯣꯏꯁꯤ ꯇꯨꯝ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯤꯕꯤ ꯃꯆꯦꯗꯨꯅ ꯍꯦꯛ ꯇꯥꯔꯤ ꯌꯥꯏꯁꯤꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯇꯥꯕꯗ ꯐꯤꯡꯅ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯂꯛꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣ ꯑꯉꯥꯡ ꯅꯪ ꯑꯩꯅ ꯁꯨꯝ ꯊꯥꯕꯤꯕꯁꯤꯗ ꯏꯊꯛꯇ ꯀꯥꯔꯒ ꯅꯦꯠ ꯇꯧꯔꯦꯅꯦ ꯀꯩꯅꯣ ꯏꯆꯦ ꯆꯥꯛꯈꯨꯝꯁꯤꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯈꯠꯅꯕ ꯍꯦꯛꯇ ꯍꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯏꯆꯦꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯀꯥꯏꯅ ꯅꯪꯅ ꯍꯧꯖꯤꯛ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯇꯥꯍꯧꯔꯝꯃꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯏꯕꯦꯝꯃ ꯌꯥꯏꯁꯤ ꯍꯥꯏꯐꯦꯠ ꯀꯔꯦꯝꯅꯅ ꯏꯆꯦꯗꯤ ꯍꯨꯔꯥꯟꯂꯅꯥꯗ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯇꯥꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯄꯣꯠ ꯆꯦꯟꯁꯤꯟꯕ ꯀꯟꯕꯗ ꯅꯠꯇꯅ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯇꯥꯕꯁꯨ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯂꯩꯃꯤꯟꯅꯗꯧꯒ ꯀꯤꯔꯦ ꯑꯩꯈꯣꯏꯗꯤ ꯊꯕ ꯃꯁꯤꯡ ꯀꯥꯡꯂꯗꯨꯅ ꯄ꯭ꯔꯞ ꯏꯔꯨꯁꯨ ꯂꯨꯖꯗ꯭ꯔꯤꯕꯤ ꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯂꯤꯕꯤ ꯌꯥꯏꯁꯤꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯍꯦꯛꯇ ꯐꯣꯏꯔꯛꯏ ꯃꯇꯧꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯤ ꯏꯟꯗꯨꯗꯨ ꯋꯥ ꯍꯥꯏꯔꯛꯏ ꯍꯩꯃꯩꯃ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯁꯝ ꯐꯣꯏꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯥꯏꯈꯣ ꯏꯃꯥ ꯐꯥꯟ ꯑꯃꯨꯛꯇ ꯂꯧꯔꯒꯅꯦ ꯐꯝꯈꯤꯒꯦ ꯑꯗꯨꯒ ꯐꯖꯅ ꯐꯣꯏꯅꯧ ꯏꯃꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯟ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯐꯝꯂꯦ ꯍꯥꯏꯔꯒ ꯃꯃꯧ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨ ꯌꯦꯡꯉꯤ ꯌꯥꯏꯁꯤꯁꯨ ꯑꯁꯝꯕ ꯃꯤ ꯅꯠꯇꯦ ꯃꯆꯦꯅ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯃꯁꯝ ꯐꯣꯏꯗꯠꯅꯔꯛꯏ ꯇꯁ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯁꯝ ꯐꯣꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯅ ꯁꯤꯡꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯉꯥꯡ ꯉꯛꯅꯗꯤ ꯉꯝꯍꯜꯂꯣꯏ ꯑꯩꯁꯨ ꯊꯕꯥꯅꯤ ꯆꯤꯡꯉꯤꯅꯤ ꯁꯝꯁꯦ ꯑꯩꯌꯥ ꯁꯝ ꯑꯝꯇ ꯌꯥꯎꯗꯕ ꯇꯥꯔꯦ ꯍꯌꯦꯡ ꯅꯪ ꯍꯧꯗꯣ ꯑꯩꯉꯣꯟꯗ ꯍꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯒꯤ ꯍꯧꯕ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯒꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯄꯅꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯌꯥꯜꯅ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯅꯥꯎ ꯅꯨꯄꯤꯅ ꯂꯥꯛꯆꯕ ꯃꯥꯜꯂꯤꯗ ꯅꯪꯅ ꯆꯥꯛ ꯃꯔꯥ ꯆꯥꯔꯤꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯅꯈꯨꯠꯇꯨꯅ ꯂꯥꯝꯃꯒ ꯐꯣꯏꯌꯨꯅꯦ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯄꯥꯃꯦꯜꯅ ꯀꯩꯅꯣ ꯇꯥꯁ ꯈꯠꯅꯔꯤꯁꯤ ꯈꯥꯝꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯃꯨꯛ ꯏꯇꯩꯃꯗꯤ ꯏꯟꯁꯤꯜꯂꯤꯗꯨꯕꯨ
Ima suni is fazana phamlaga ga yengdana ga lei hai Ima ungta kam sinaba tare hai Indu kuba ka khuraga laurai Mawa to mina khara laksarya hai mawa hal nakutu pandra nangbo kaidawrigi nakutu bo nangsu angamba thongna puthokpa yadra haiba bungo khamoi haidana khamjibani hek khamlubada naw chawkhidana nya matung chu hek phoidatnar ka doriba aduna khamba yade yengo wara mai tok sakhini Pamel oiraroi khangdana mana sangsilaga oina khamdoi adu phau yadrabada upai leita ising bartin ama laururaga ani du zoro launa haisili adumna tawrakpadagi ani dusu samphoinarambaga phat thadoknai thabang ngek phamtharaga o khongna kaplai maha hinchabi ne se hinchabi gi khuphu ba yawe ba mi gi mai mit khangde kai phu ba sibo hauna bra hai ba asi hairaga kappi thabado yaisi masam ga da semlaga hau khodana khanabada hau khoba kayar no isi ne ngonde khanab tatana hori se aina som phatharaga lakpasida yarani haidan som henjilakpa natro naru ko pijibada laibak pharabani khanglabra tayal magi nupigi manakta sangsilaga masamdubu tapna nan thabire samphoi kibagi sik lauri ngai duda adumna tarakpaduda thaba naraduna magi nupa laktuna inthorei kainu nupa asukam nari ngai sida kokse upai rei duba tayal long hekta tai tayal kainu nupi nasamna loina pharin nan thabiraga engona mu ileisibo nang yam phattaba nupi ni ngasai makai tawnariba mayamda uriba muthidu chakhumda monghada changlaklaga leplari aduga tapna hairei kumai loiraba natro phare loirabadi ngasiri ipa noida wafam khara haike yengoi noisu yum kai palaba kaubanina nasa nasu yarak aduna tungi khalaga sel thum tansin mayama tansin noi gi phangpham thokpa saruk ipa na ngasiri khaibirabani aduga ipa gi tayal noisu ngasidagi tokhai na sar imungse inna mukta leibra yabra yengsi tayal nangi na makharom da leiba lau pari amado nangi oiro makha thangba napina sau sariba sida nakhoi yum saruko aduga page tomba nangdi namana pai khoibu konga dawribanina lehoriba sampati khara sidi nangna oiro siloi silasi wa makha tahala samusa noi ka mama chak se ukta loisil asumna tokhaina pijarami nongma thabado manaw nupi gi saksangna sanglaktuna magi nupana leiramba khang singdo puthoktuna thoklai mataududa mangolda manemga insang malambi yaisin hek uraduna hairei kaino ise khang ama khak leibadusu amuk puthokna thokleibasina ipot laujabasida karimuk pendrage khangse nataina leiramba khang aduna aikhoidu pusinge tawbani karino ni mau hal nangna hairibudu taba yadreni ibungo zawbana leirami haidana khang ahumakpu loina pusinge hairibudu ba ikoina sanga ma thuningba kanda kramain tawdurige hera ima hausikti tokai sanaba haibada oirabani ima hoisu ngamnaba nasanu pa tobada lehelu kaino ipot laujabasida wa pet yam ngangbirakanu kari thukseina ngangi asi hairam phet haidoktuna sangki moikada yaisina maniamda onsinduna ima ikoi siegi saksang ama tapthabada dahan aina insang piba sanglubani khong thangpham hawek leudi kanagi masi mayada yina kha yengkhunda thamdo pot khuding mak loina magi saksangduda thamlamina khong thamamga leiti khangdre magi lonchatse karino imasu khangdre makhoi matai manauna chakhum puramman moina leidana kanana posai awatpa leidawrige haibanida tokhai sarabani haidana moina leiramba pot khuding loina hek honjanbasibu karino khangdre asuk kuini hinglakpasya asigumi maudi ima thengnajarakte asumna mani mamau anidu wari sanadana insang malambadu loisili somda thabagi kadani thaba amadi tayaldo phamung aduda phamlaga wari sanari moitaso ngasidi thabaksu satringai sida hai wafam amta haudoke kari wana nupi hayu kaidorake aikhoida leiriba lau pari amasya ipamlomda ima hoina urage chahigi losana dum tamge hai adadi walaga sabanina moisu haijarai moita sauna kari khalino nupi na haibada yaba nupi na si tausida haibada tawba nupanina aphaphata yengda nupi na hairabani sadana harau yathorai asumna matam khara hausinkre lau pari dusu thabagi mapamna ukre mapa mama oiriba ani dusu khangdaba nati khangi adubu hoi mai haikhije tumina yengbada tare
ꯑꯌꯨꯛꯀꯤ ꯃꯇꯝꯗꯣ ꯌꯥꯏꯁꯤ ꯇꯨꯜꯁꯤꯕꯣꯡ ꯑꯗꯨꯗ ꯀꯣꯔꯧ ꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯂꯣꯏꯔꯗꯨꯅ ꯃꯪꯒꯣꯜ ꯀꯥꯔꯛꯄꯗ ꯃꯅꯦꯝꯒ ꯍꯦꯛ ꯊꯦꯡꯅꯩ꯫ ꯃꯅꯦꯝꯅ "ꯃꯧ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯌꯦꯅꯈꯥꯗ ꯊꯝꯕ ꯏꯟ ꯍꯪꯒꯦꯟꯗꯨꯕꯨ ꯎꯕ꯭ꯔꯥꯏꯃꯤ? ꯏꯃꯥꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇ ꯐꯥꯒꯦꯅ ꯊꯤꯕ ꯈꯪꯗ꯭ꯔꯦꯅꯦ, ꯅꯪꯕꯨ ꯎ ꯂꯥꯛꯄ꯭ꯔꯣ?" "ꯏꯃꯥ, ꯑꯩꯗꯤ ꯎꯗꯦ, ꯄꯥꯕꯗꯗꯤ ꯍꯪꯕꯤꯔꯕ꯭ꯔꯣ?" "ꯑꯣ, ꯅꯄꯥꯗꯁꯨ ꯍꯪꯉꯦ, ꯏꯕꯨꯡꯉꯣ ꯑꯇꯣꯝꯕꯗꯁꯨ ꯍꯪꯉꯦ, ꯈꯪꯗꯦ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯏꯁꯦ." ꯇꯥꯟꯖꯥꯗꯨꯗ ꯇꯌꯥꯜ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯑꯌꯨꯛꯁꯤꯗ ꯏꯁꯩꯒ ꯉꯪꯂꯒ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯅꯪꯒꯤ ꯅꯀꯨꯕꯣꯛꯇꯤ ꯁꯥꯎꯒꯜꯂꯤ, ꯅꯅꯦꯝꯁꯨ ꯃꯤꯕꯨ ꯁꯤꯡꯊꯥꯗꯦ, ꯅꯅꯥꯎꯁꯨ ꯊꯕꯛ ꯄꯥꯡꯕꯤꯔꯣꯏ, ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯋꯥꯗꯧꯔꯦ." ꯇꯌꯥꯜꯅ ꯁꯛꯂꯤꯕ ꯏꯁꯩ ꯃꯌꯦꯛꯇꯨꯗ ꯏꯟꯗꯨ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ ꯑꯌꯨꯛꯁꯤꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ "ꯀꯔꯤ ꯏꯁꯩꯅꯣ ꯅꯪꯒꯤꯗꯣ ꯍꯥ? ꯀꯔꯤ ꯏꯁꯩꯅꯣ? ꯏꯆꯥꯗꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯁꯦ ꯃꯤꯃꯥꯡꯗ ꯊꯥꯡꯗꯣꯛꯂꯒ ꯏꯁꯩ ꯑꯣꯏꯅꯒ ꯁꯛꯂꯕꯅꯤꯅꯦ ꯅꯪ. ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯅꯤ? ꯅꯪ ꯃꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯂꯩꯀꯥꯏꯁꯤ ꯂꯩꯔꯝꯒꯗ꯭ꯔꯣ?" ꯃꯇꯩ ꯊꯣꯛꯂꯛꯄ ꯎꯕꯗ ꯌꯥꯏꯁꯤ ꯐꯤꯖꯤꯗꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯌꯥꯜ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ ꯏꯃꯥ, ꯏꯁꯩ ꯁꯛꯄꯁꯤꯁꯨ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ? ꯉꯥꯡꯅꯤꯡꯈ꯭ꯔꯕꯣꯏꯔꯤ ꯏꯃꯥꯁꯦ." "ꯑꯇꯩ ꯂꯥꯏꯔꯤ, ꯃꯅꯤꯡꯗ ꯊꯝꯕ ꯏꯟ ꯍꯪꯒꯦꯟꯗꯣ ꯅꯪ ꯎꯕ꯭ꯔꯥ? ꯑꯗꯨꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯎꯄꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯀꯩꯅꯣ." ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯏꯟꯗꯨ ꯃꯊꯕꯥꯛꯇ ꯐꯥꯛ ꯐꯥꯛ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯏꯄꯦꯝꯃ, ꯏꯟꯗꯨ ꯍꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯍꯥꯏꯕꯅꯤꯗ. ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯊꯦꯡꯅꯔꯛꯇꯧꯔꯤ. ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯌꯥ ꯌꯥꯝ ꯀꯨꯏꯔꯦ ꯉꯥꯎꯕ. ꯏꯟ ꯍꯪꯒꯦꯜꯗꯨꯕꯨ ꯎꯄꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯊꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯅꯒ ꯇꯥꯔꯒ ꯃꯤꯒꯤ ꯃꯆꯤꯟ ꯅꯨꯡꯉꯥꯏꯅꯕ ꯇꯥꯔꯤꯅꯤ ꯅꯪꯕꯨ." ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯊꯕꯥ ꯐꯃꯨꯡꯗꯒꯤ ꯐꯠ ꯍꯧꯒꯠꯇꯨꯅ ꯃꯁꯝ ꯃꯅꯥ ꯁꯦꯝꯖꯤꯜꯂꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯃꯥꯅ ꯐꯠ ꯑꯣꯛꯂꯒ ꯈꯨꯝꯃꯤ꯫ "ꯍꯦꯔꯥ, ꯏꯃꯥꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯇꯥꯒꯦꯅ ꯇꯥꯝꯅꯤ. ꯑꯗꯨꯃꯥꯏꯅ ꯀꯗꯦ ꯍꯥꯏꯔꯛꯀꯅꯨ. ꯏꯟ ꯍꯪꯒꯦꯟꯗꯣ ꯑꯩ ꯅꯨꯄꯥꯅ ꯂꯩꯕ ꯈꯪꯉꯦꯗꯅ. ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯗ ꯊꯝꯂꯤꯕꯅꯤ. ꯃꯁꯤꯗ ꯏꯃꯥꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ." "ꯍꯩ ꯃꯧ ꯑꯍꯜ, ꯅꯪ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝ ꯅꯥꯏꯅꯤꯡꯕ꯭ꯔꯥ? ꯅꯥꯏꯅꯤꯡꯕ꯭ꯔꯣ? ꯐꯔꯦ, ꯅꯪꯅ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝꯅ ꯅꯥꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ, ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯀꯨꯅ ꯁꯥꯕ ꯌꯨꯝꯅꯤ. ꯌꯨꯝꯁꯤꯗ ꯅꯣꯏ ꯂꯩꯕ ꯌꯥꯔꯔꯣꯏ. ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯉꯁꯤꯃꯛ ꯅꯪ ꯂꯩꯈꯤꯒꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ." ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯊꯕꯥ ꯅꯣꯛꯂꯒ ꯈꯨꯕꯥꯛꯇꯨꯝ ꯈꯨꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯦꯠꯂꯦ ꯀꯩꯅꯣ? ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯌꯨꯝ ꯑꯄꯠꯄꯁꯤꯗ ꯂꯩꯅꯤꯡꯕꯒ ꯃꯥꯟꯕ꯭ꯔꯣ? ꯉꯁꯤꯃꯛ ꯃꯣꯏ ꯇꯥꯆꯧ ꯄꯨꯔꯒ ꯆꯠꯈꯤꯅꯤ ꯏꯄꯥꯝꯗ. ꯃꯣꯏ ꯇꯥꯆꯧ, ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ? ꯍꯧꯖꯤꯛꯃꯛ ꯏꯄꯥꯝ ꯆꯠꯀꯗꯕꯅꯤ. ꯅꯃꯥꯁꯤꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯇꯌꯥꯜ ꯊꯕꯥꯒꯤ ꯌꯨꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯃꯦꯜ ꯑꯃꯗꯤ ꯌꯥꯏꯁꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯅꯨꯄꯤ, ꯈꯪꯗ꯭ꯔꯦ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ? ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯁꯤꯕꯨ ꯏꯇꯩꯃꯒꯤ ꯃꯄꯥꯝꯗ ꯍꯦꯛꯇ ꯂꯩꯈꯤ." "ꯃꯣꯏ ꯇꯥꯇꯣꯟ, ꯏꯆꯦꯁꯨ ꯋꯥꯈꯜ ꯃꯥꯏ ꯇꯥꯖꯔꯒ ꯍꯟꯖꯔꯛꯀꯅꯤ. ꯀꯔꯤꯝ ꯈꯜꯂꯨꯅꯨ." "ꯏꯃꯥ ꯄꯥꯕꯗꯤ ꯀꯥꯏ ꯂꯩꯈꯤꯕꯖꯥꯠꯅꯣ?" "ꯏꯃꯥꯗꯤ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯍꯧꯔꯤ. ꯄꯥꯕꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯂꯩꯕꯨꯡ ꯐꯝꯂꯝꯈꯤꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝꯗꯨ ꯐꯤꯖꯤꯗꯨꯅ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ "ꯃꯧ, ꯅꯄꯥꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ?" "ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ. ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯈꯔ ꯏꯃꯥꯅ ꯉꯥꯡꯗꯕ ꯌꯥꯔꯔꯣꯏ. ꯑꯩꯈꯣꯏ ꯄꯥꯕꯒ ꯃꯥꯟꯅꯖꯕ ꯑꯅꯤꯗꯨꯒ ꯂꯩꯕꯨꯡ ꯐꯝꯂꯒ ꯅꯨꯄꯤꯗꯧꯅ ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯅꯔꯒ ꯂꯩ ꯍꯥꯏꯗꯅ ꯏꯟꯗꯣꯟ ꯀꯦꯊꯕꯤꯅ ꯉꯔꯥꯡ ꯄꯣꯠꯐꯝꯗ ꯊꯦꯡꯅꯕꯗ ꯇꯝꯂꯛꯏ. ꯍꯅꯨ ꯊꯪꯁꯤꯗ ꯌꯨꯝꯁꯤꯗ ꯏꯔꯦꯟꯖꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯤꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯔꯤꯕꯅꯤꯅꯦ, ꯑꯗꯨꯁꯨ ꯍꯅꯨꯕ ꯅꯨꯄꯥ ꯃꯥꯅ. ꯏꯃꯨꯡꯁꯤ ꯀꯔꯤꯅꯣꯃ ꯏꯑꯣꯟ ꯑꯣꯟꯅꯔꯤ. ꯑꯩ ꯈꯪꯗ꯭ꯔꯦ." ꯇꯥꯟꯖꯥ ꯆꯥꯅ ꯃꯨꯊꯤꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯨꯊꯤ ꯎꯕꯗ ꯏꯟꯗꯨ ꯁꯥꯎꯔꯞꯅ, "ꯅꯠꯇꯦ, ꯃꯈꯣꯏ ꯃꯄꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝꯁꯤꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟ ꯇꯧ ꯃꯇꯝꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯑꯁꯨꯛ ꯌꯥꯝ ꯊꯧꯅꯥ ꯐꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯅ ꯇꯧꯗꯧꯕ ꯊꯕꯛꯇꯨꯅ ꯃꯈꯣꯏ ꯃꯄꯥꯅ ꯑꯣꯏꯅ ꯇꯧꯔ ꯂꯩꯔꯦꯅꯦ." "ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ. ꯆꯤꯟ ꯂꯩ ꯏꯐꯥ ꯐꯥꯖꯤꯜꯂꯦꯗꯅ ꯋꯥ ꯈꯔ ꯉꯥꯡꯊꯣꯛꯂꯨꯕꯅꯤ. ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯁꯤ? ꯅꯉꯣꯟꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯋꯥꯁꯦ? ꯑꯁꯨꯝꯅ ꯉꯥꯡꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯨꯃꯤꯗꯥꯡ ꯏꯟꯁꯥꯡ ꯑꯗꯨꯝ ꯊꯤꯖꯤꯜꯂꯨꯁꯨ." "ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯩꯗ. ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯒꯅꯦ ꯐꯗꯧꯅꯤ. ꯋꯥꯔꯦ, ꯃꯤꯔꯦꯝꯁꯤꯡꯁꯤ ꯎꯕꯗ ꯃꯤꯠꯁꯤ ꯅꯥꯔꯦꯕ ꯑꯩ." "ꯍꯅꯨ ꯊꯪꯁꯤꯗꯅꯦ ꯙꯞ ꯅꯨꯡꯒ ꯇꯧꯔꯛꯀꯅꯨ. ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯌꯥꯝ ꯆꯠꯅꯤꯡꯂꯒꯅ ꯊꯤꯟꯕꯤꯒꯦ ꯂꯥꯎ." ꯏꯟꯗꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯕꯥꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯂꯧ ꯄꯔꯤ ꯑꯃ ꯊꯕꯥꯒꯤ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯎꯕꯗꯨ ꯍꯟꯗꯛꯇꯤ ꯐꯧ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯅꯪꯈꯤꯕꯅ ꯐꯧꯁꯤꯡꯗ ꯂꯣꯏꯅ ꯄꯠꯂꯝꯃꯤ꯫
ꯃꯇꯧꯗꯨꯗꯗꯤ ꯊꯕꯥꯒꯤ ꯃꯅꯝ ꯑꯗꯨ ꯊꯕꯥꯕꯨ ꯇꯥꯊꯤꯅ ꯉꯥꯡꯕ ꯁꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯃꯧꯅ ꯊꯥꯛꯂꯤꯕ ꯑꯣꯏꯕꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯃꯅꯃꯂꯥꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯊꯨꯞꯅ ꯊꯨꯞꯅ "ꯍꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯤꯔꯦꯝ ꯑꯃꯇ ꯅꯠꯇꯅ ꯑꯅꯤ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯄꯤꯕꯤꯔꯛꯅꯕ ꯃꯤ ꯂꯩꯇꯦ꯫ ꯀꯔꯤ ꯊꯣꯛꯆꯩꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤꯅ ꯅꯨꯄꯤꯅ ꯉꯝꯕ ꯑꯗꯥ ꯃꯣꯔꯥ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯕꯗꯤ ꯁꯥꯗꯅ ꯏꯀꯥꯏ ꯈꯪꯗꯈꯩ ꯌꯣꯡ ꯏꯜꯂꯒ ꯂꯩꯔꯤꯕꯁꯦ꯫ ꯃꯥꯏ 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 ꯃꯃꯥꯏ ꯑꯁꯤꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ?" ꯊꯣꯏꯕꯅ "ꯌꯥꯔꯦ ꯅꯨꯄꯤ, ꯑꯉꯥꯡꯁꯤꯡ ꯇꯥꯔꯒꯅꯨ ꯍꯥꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯒꯁꯨ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ?" "ꯇꯞꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯃꯁꯤꯗꯩꯁꯤꯗ ꯑꯍꯜ ꯑꯅꯤꯈꯛ ꯂꯩꯔꯤꯁꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯍꯥꯏꯗꯦ꯫ ꯎꯇꯨꯕꯤ ꯁꯥꯗꯅ ꯇꯨꯃꯤꯟ ꯍꯦꯛꯇ ꯂꯩꯁꯤꯜꯂꯤ꯫ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯁꯧꯒꯠꯇꯅꯅꯦ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯃꯉꯛ ꯁꯝꯁꯤ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯕ ꯁꯣꯏꯔꯣꯏ꯫ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯆꯥꯟꯅꯗ꯭ꯔꯗꯅ ꯁꯤꯗꯩꯁꯤ ꯂꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯇꯧꯔꯧꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯊꯨꯝꯖꯥ ꯆꯥꯔꯒ ꯂꯩꯔꯒ ꯀꯅꯥ ꯅꯨꯡꯁꯤꯅꯤꯗꯣꯏꯅꯣ ꯈꯪꯗꯦꯅꯦ." ꯊꯕꯥ ꯑꯃꯗꯤ ꯇꯌꯥꯜ ꯂꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯊꯕꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯇꯌꯥꯜ ꯉꯁꯤꯗꯤ ꯃꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯒꯨꯝ ꯎꯪꯂꯒ ꯂꯩ꯫ ꯁꯣꯝꯗ ꯃꯥꯡꯒꯣꯜꯗꯅꯤ ꯊꯕꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯈꯪꯗ꯭ꯔꯤ ꯏꯃꯨꯡꯁꯦ, ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯏꯔꯥꯡ ꯇꯧꯔꯝꯗꯕꯅꯤ꯫ ꯏꯆꯥ ꯑꯁꯤꯒꯤ ꯂꯧꯗꯒꯤ ꯐꯧ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯉꯩꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯗꯅ ꯅꯣꯡ ꯅꯪꯈꯤꯗꯅ ꯐꯧ ꯑꯃꯠꯇ ꯂꯧꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯄꯥꯡꯒꯜ ꯊꯣꯛꯅ ꯏꯆꯥꯒꯤ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯕꯕꯥ ꯏꯆꯥꯒ ꯏꯌꯥꯒꯁꯦ ꯃꯌꯨꯝꯗ ꯍꯜꯍꯜꯂꯒ ꯏꯔꯦꯟꯖꯅ ꯂꯩꯍꯟꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ." ꯄꯤꯌꯥꯏꯅꯨ ꯃꯆꯥ ꯃꯌꯥ ꯇꯥꯅꯕ ꯀꯧꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯐꯝꯃꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯍꯦꯡꯉꯣꯏ ꯊꯕꯥ, ꯅꯪ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ꯫ ꯉꯁꯤꯗꯒꯤ ꯅꯅꯦꯝꯅꯀꯨ ꯂꯩꯔꯤꯕ ꯅꯅꯥꯎ ꯅꯨꯄꯥ ꯅꯅꯥꯎ ꯅꯨꯄꯤꯗꯨꯒ ꯏꯪꯅ ꯂꯩꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯦꯡꯉꯣꯏ, ꯏꯈꯨꯠ ꯂꯥꯟꯊꯣꯛꯂꯕꯗꯤ ꯃꯤꯈꯨꯠ ꯂꯥꯟꯊꯣꯔꯛꯏ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯂꯩꯕꯅꯤ꯫ ꯅꯪꯅ ꯆꯠꯂꯤꯕ ꯂꯣꯟꯆꯠꯇꯨꯗꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯒ꯭ꯌꯥꯟ ꯇꯥꯎ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ." ꯊꯕꯥ ꯃꯥꯁꯨ ꯋꯥꯈꯜꯗꯤ ꯐꯖꯅ ꯈꯜꯂꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯤ ꯑꯃꯠꯇꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯊꯕꯥ ꯍꯧꯈꯤꯕꯁꯤꯡꯗ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯂꯥꯜꯂꯝꯃꯤ꯫ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯕ, ꯑꯩꯗꯒꯤꯅꯤ ꯈꯜꯂꯨꯕꯁꯦ ꯌꯥꯝꯅ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯉꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ꯫ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅꯅ ꯑꯩ ꯂꯩꯅꯤꯡꯏ꯫ ꯏꯅꯦꯝ ꯏꯀꯨꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯏꯅꯥꯎꯗꯁꯨ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ꯫ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯏꯃꯥ, ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯅꯤꯡꯗꯣꯔꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." "ꯌꯥꯔꯦ ꯅꯨꯄꯤ, ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩ꯫ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯍꯣꯏ ꯇꯃꯛ ꯍꯥꯏꯕ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ." ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯇꯌꯥꯜꯒꯤ ꯃꯌꯨꯝꯗ ꯑꯅꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤ ꯃꯃꯧ ꯑꯃꯗꯤ ꯃꯒꯨ ꯏꯕꯨꯡꯉꯣ ꯃꯨꯊꯤ ꯄꯥꯃꯦꯜ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯡꯁꯥꯒ ꯌꯥꯏꯔꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯃꯃꯧꯗꯨ ꯂꯦꯞꯂꯔꯤ꯫ ꯊꯕꯥ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯈꯜꯂꯤ ꯋꯥꯈꯜꯗꯁꯨ꯫ ꯁꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯂꯩꯕ ꯍꯥꯏꯕꯗꯣ꯫ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯂꯝꯗ꯭ꯔꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯁꯤ ꯈꯟ ꯊꯕꯥ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯗ ꯆꯦꯟꯊꯔꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯅꯦꯝꯁꯨ ꯃꯃꯧꯕꯨ ꯉꯥꯛꯄꯤꯔꯝꯃꯤ, ꯑꯗꯨꯅ ꯃꯀꯨꯗꯁꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯗ ꯃꯄꯥꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯅꯨꯡꯉꯥꯏꯔꯦꯗ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯁꯤ ꯃꯣꯔꯥꯗꯒꯤ ꯂꯦꯞꯈꯠꯂꯛꯑꯕ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏ꯫ ꯍꯣꯔꯦꯟꯗꯤ ꯏꯆꯥꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯦꯞꯈꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥ ꯆꯥꯁꯤ." ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯇꯌꯥꯜ ꯏꯀꯥꯏꯅ ꯇꯨꯈꯝꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯂꯩ꯫ ꯌꯥꯏꯁꯤꯅ ꯃꯆꯦꯗ "ꯏꯆꯦ ꯍꯣꯏꯗꯤ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ?" "ꯆꯥꯔꯛꯇ꯭ꯔꯤ." ꯌꯥꯏꯁꯤ ꯃꯆꯦꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯄꯥꯃꯦꯜꯁꯨ ꯃꯌꯥꯝꯕꯕꯨ ꯆꯤꯡꯁꯤꯜꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯤꯅꯣꯛꯇꯨꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ
ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯊꯥꯕ ꯃꯥꯒꯤ ꯁꯥꯖꯠ ꯑꯗꯨꯅ ꯃꯤ ꯑꯃꯠꯇꯒ ꯇꯤꯟꯅꯕ ꯌꯥꯗꯕꯅ ꯀꯣꯟꯅꯊꯪꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ꯫